on IDP the labor kambu singa se among the moiki over comprehensive vision ama highly inclusive over government na high na tawri festival sina noise part money high na convince of sangai moida convince to the yaro convince of sangai at the same time moishu aduka manipur the labor missing IDP na table loima IDP na tabanina ngasagi high ba mayam sigi su yeng the yaro economic kari labor magi hypet kanoma magi live kitang normal si lakuma tam sida kaino pot ama tawda su yaro ko loina mo akoina poaching ase theory of negation da loina mo negate tawra chapdi yaro ko akoi karmaina high ba sida akoi positively akoi part 2 kamai logani IDP sin so akoi government high ga dongneba akoi gi high area si di high area si akoi gi part uhen view leidana ko pangthok pa taragati wari bo ko se mayam gi kano tawuni khang dia dei akoi ne puthok pa kai gum akoi sida kano ma tawre high po sida kano ma akoi gi IDP si gi koina kai gum presentable pot ama puthok ko high po sing sangai festival si na view wari bo ko adu mai tawdana khotana kai moisu high po sida inclusive over part ma role laura ka da festival ama sida labise akoi na harau kumai gi angle dei ngak ti yeng mana tab akoi gi economic viability ama madu improve tawna hona hoba madu gi chance ama opportunity ama akoi gi keno sida inclusive over part ama yaur ka sida akoi ju tawna hona ga dawne ba natraga di leriba poaching ase tum contradiction sum sala ka sida akoi gi posi da kyau samana koi na hanjelan sai ba normal si hanjel hanjan ba kanda loi problem thok doi ne ba government gi leriba poaching ase akoi loi ba negative oi attitude yeng ba yaro moisu leriba lebak si mi ne ba ko moisu mioi ba ne ba ko moina su kama moina khanba ngamda ba khanba yog da ba area rom bi madu takna bagi da mokta ne ba civil society leriba expert leriba myam khanani myam sing ase leriba stakeholder leri myam sing ase madu gi leriba session ni moina su logen khanga dong ne ba mayam ko bi ai ko si leriba CSO UCM amuko adi leriba myam sing se koi smai dong sangai festival se pangthok ka dore IDP gi mi su ko bi ai governor na ona ta ga le dana ko sidai da akoi na pangthok ko de posi idea je sini concept je sini ada smai tau ni khoni ada tau ba kan sin noi gi ba session piu kai po tau honingi kholani haibu na singba heda tau rani na that bulldozer ma tau ga tau na ta ba haitare suggestion lohon la kanda tau doi pot meaningful among da mayam sing si amna comprehensive among da madu gi pot da ai di chalhan ba pami adu ga hojiki leri ba naja koi chan da jai sangai festival pangtok matam da manipur ge ba indigenous population mayangkhul mai home tong leri ba posing se masigi area si kamai tawge da handaki oina de akoina leiriba magi exact kenu myam singa se lag akoina fully participate tahunba ngambagi akoina capacity se akoina leitrena khalagadi asigi area si skip tawgodone aidi asigi area si da akoina atopa sangba ya ba tongan ba community singa saraga migi mapi moron se laga adu taw haibdo adu tawde oitargadi asigi area si de akoina skip tawra thamgadone ba haiba kenu se andaki oina di ko aduga sumba area kharda ko na thona hin tawbi ai ama tawbi aduga leiriba area singa se sign namo oina ngasagi moi su government su ko si tawre haibu ula kansi da lunai problem di utliba moina peace and normalcy hanjel hana utliba magi tawriba sarve festival or nga mela or natraga si myam sing asina magi peace and normalcy se manipur da restore tawre haina proof tawbi adoriba adu ya targa di peace and normalcy targa di automatically government mana koigi PR haiba sidi interim arrangement amane ko manipur si democracy india democracy paleba amanina adu interim arrangement du su loselena khoi lorokadori ne ba adu yamna thin line da yamna maset khaiba conflict myam ma leiriba lei myam sing sida aduna loina mok su heta moina haiba myam sing asina khoi gi manipur da peace and normalcy leirena mana min tau su yaroi ko adu lai targa di PR si kedo wi thamino government chamber yadabra haiba ko sala kane ko aduna tamna on process la ini IDP sing leiriba ko myam sing ase loina mok magi film du settle ta matam sangani haiba posing ase yamna lugraba situation mayam yona koi sankhang garba poni convince tawda matam jangani matam du bokti akoi anyhow tolerate tawga leiba tabani upai puthok tabani lambi puthok no hona mina tabani aduda isu part of the lambi thibu duda isu part on yaw tabani ko maramdi ai su responsibility leba aina du tawon biu adu na haiba lawba gakna taba aisu suggestion pi batai sumai tawgadi na aisu inclusive oiba role ama lobham thoeba leiba manipur ki whole people khudimangna adu kandu da afaba kanoma oheningi aduna hasiki leiba posing ase government hoje ani aroba haningi di yamna government hoje leiba condition asi leida
tauge hai targadi CSO stakeholder mayamsing IDP sing mayamsing ase masi punna kauba kauraga phajaba mafam manda phamina rakanda government gi agenda do clear oina thamba adi CSO sing nasu pirakpa session sing ado phajana lawba aduga hairiba festival asideda akoi IDP da laiba sing ase tongana khaido athamde they are also inclusive part of this festival haina moida convince to bom sangeba aduga moigi responsibility sina bom sangeba adu kando da hai posing ase adum yarakane ba natabida koi chaurang lang na ko ta gamen ta da mathong khang do mong da adum moi contractual ba mota sinna bona ragadi handaki sti khara conflict lay gane ba ko situation si pharoi ba maramdi society si lay ba film sina maram kanda aduna hai ba singa se hojiki lay ba koi khana re na ri ba kai do mi am singa si through da koi lay ba bureaucrat singa sina tabi ba na ta yim bo idar gari ko hojiki lay ba pot mi am singi phajana hanana koi gi kano si tawdringai mong da magi idea do magi vision do magi koi gi theme do phajana focus to ba pot ama mayam do punna convince to han nabagi tanja ama amtang masi lobiu Dhakeshwor da lakchege oza khoigi oza santana haikiba dumaina khoigi lariba hoi pangthok doriba sangai festival sina ha betare maroina conflict sina sokalba IDP singda kari kada ba piga dage habigi potune khoi hojik stall myam fang kani festival sida du buhariba stall sing sa khoigi maming lairaba khoigi atopa topa myam na fang kiba nataba khoigi IDP sing sigi mak mokhoigi oiba tongan ba room ma khakpi bira kanda khoigi lakadoriba tourist amadi khoigi tongan tongan ba mafam sing da khoigi hariba festival se yengba lakpa miyo sing juda khoigi hariba mi sing sidi hariba stall sida phami ba sing sidi khoigi manipur da thoki ba conflict na maram ora kanda sokal ba khoigi victim ora ba IDP sing sini makona sajaba posting habigi myam da pechare khoigi khanghan ba uhon ba ma khaki room se bi da taragadi masi wahan thok lei roidra habagi potni oza kamai thamini san mase aigi ano dadi aina thamjau hairagadi ko sangai festival si khoi government gi oiba magi program amagi makhada chatharakpani masi da sang nairakti si covid lakhibidagi na hujibokhi sang amarakta mu likhaluraga irang hinamu tawbungam dadana leire handakse government na maru na moina focus tawningi ba area di we sign of restoring of normalcy ne ba moina utningi se akoi festival sing tawbu hore sangai festival pangthoe aduga shiroi festival pangthokre haibaduni adada hariba potu magi hogi peace and normalcy gi sign ji restore tore haibagi magi keno ma government sina hogi world da haitare ko sangai festival si worldwide oina tawbuni matam mada khoi toinge da Indonesia digi laini adigi Africa digi laini tongan ba lam digi laini ba ko tongan Indian state sin digi laini but hairi ba phibam du handaki phibam sida madu loina mak invite tawbuda madu feasibility laigadra lairoidra haibusi yam chawbu question amani yes then tawriba posi handaki posimadi tawbu taraga su tongan ba hanagi lairami ba khoigi culture du dana tabai tare hanigi leramba khoigi yamna hetta sangai festival lak matam da manipur si mathak makha onna dum dam onna hetta aroi bida ne ba thadara mi paisa nung cha kari kra me ja hojiti economy su khoi people da buying capacity si am satina down taw khre hojik lai ba si phangai festival la tawri ba pochi mayam lai khang na re tourism promote taw ni lai ba mayam sing si manipur gi lai ba heritage cultural mayam si phajabo mayam sing asi mapan da expose tor ka du da khoi tourist destination am semgala kana manipur gi aphaba future gi khoi tourist spot ama khoi yamna hot spot oiba area amani haidu government na madu worldwide to focus tawna bagi pandam da manipur tourism festival na khoi santana sunga mangda hai yaw re da ko smai la aga to be botuna hoji lai ba posi magi pick ama magi mafam ma kanba ngamak pagi stage yaura ma bane ko sangai festival gi lai ba magi popularities mai keno sing ase ada handa ki si tawba taraga di aigi motadi yam seng na haiba kanda hana leri ba mong sidagi tongan ba mong amada stall hangasu adigi festival tawrasu ko khoigi manipur gi leri ba hojik leri ba conflict si gi image ma yaw aduga masi gi through dagi masi gi leri ba khoigi conflict situation se restore tawni haiba gi vision ma yaw madugi comprehensive oiba vision ma yaw yam clear oiba vision ma adugi vision dugi manungda hojik ITP da leri ba miyoising ase masi gi leri ba responsibilities makoigi oriba makoigi phibam mayam sing ase konsen bangam vision na mai tare makoi da sawning oi da ba
makhoi na penja bo oigada ba haidi hairi vision na sina maram orakanda not only ITP hairakanda aina hainingi ni khoi side Imphal manung da leriba ITP sing nate all over Manipur da leriba ITP sing sia masigi leriba miyoi sing asigi thamoi da government na aduga kaino sing asina wa khanar matam da aikhoi gi responsibility me yauri hai na makhoi gi pung da phone bangam ga da mongi vision na ma yaw ba hitare slogan aduga madui kaino ma yaw ba adu madu gi potu da focus to hanjaringi Sangai festival se phajana adum pangthok pasu osin aduga yam ka hana government gi expenditure se masida mahu sa da ki banan malang ma kot pa mayam tawbada advertisement tawda sina ba paisa do madu mak yon madu contractual koi model da Sangai festival si to hning de phajana gyan tana integration gi thim ma yawba cultural values gi thim ma yawba aduga tourism gi leriba poching ase phajana expose tawba Manipur gi heritage mayam sing ase phajana focus tawba aduga tawba targa su yamna hekta Manipur sin ma thungna paksan na hekta tawba gi mong na tawa haitare ko yamna khoi gi sign of restoring of peace and normalcy in Manipur haibagi thim adudai da madugi potu da sala kan sida Manipur gi community khuding mangna IDP sing na kaina hariba vision du da comprehensive vision nama haiba vision du da akhoi gi ju saruk khara khanaraga akhoi gi saruk khara haiba sida akhoi keno ma yauri haiba se mogi pum da phawon mangamba adu makhal gi my concept ama yawba adu gi vision nama yawa mongi Sangai festival ama oheningi aduna lariba pot sidaida akhoi gi festival ama tawba haiba se festival du gi magi theme matam du gi lariba hawa nungsit tu gi sing nungsit gi film du ko sana ba theme ama ga loina na haiba thabak to aidi madmai to honing adona focus biningi aduga contractual ba mongda festival ma laka dore akhoi bureaucrat mayam sing ase minister su ku thingjela aroi handakti ata kaino tawdore haiba lambi aduda semorage ta kaino ma tahorage haiba dukan sabada na ta kaino tawda akhoi gi pesa mayam kain tahorage kholorage haiba mongda di ticket makta ka su ko ticket makta ka su yengwa kan si da IDP sing lakpagi tongan ba magi kaino ma space ama haitare ko moi sing du free of cost ni khangde ama ni khangde kai ni khangde madugi changan ba dukan sing sol sing hang su moi gi tongan ba kaino ma dum magi space ama pibi ba leidana ko adu mayam sing du torokan moi mayam sing se loina ma ponjan bang among gi akhoi gi festival ama oheningi nai sumaina thamjage okay am bhajan thamikre ai mathang se oza samja jalak se oza khoi gi oza Dhakeshwor so habi ba khoi gi hanta gi pangthok doriba Sangai festival si de khoi government ki site gi ha betare khoi gi peace restore tore habagi payana bagi tamang ta so marwena focus piba man bagi pot am khak su yawa umang da so sira festival tau ki ba betare mesida so Manipur government ki khoi gi hozik PR government ki ha betare mesida leiba se aduma khoi PR government la amatung da di Manipur da normal si se tamna hanjale nomai ka pa lep khre habagi possible de dum clear oin harga leba pot am khak ni but maduna bo khoi gi tungan festival sing tarok bagi pot am khak su leiba ne dubu hariba Sangai festival sa khoi tungan ba community lo ni ba ki miyo se tin ga dori za Dhakeshwor da lakchege khoi gi maruina khoi mamang thak ta so khoi Sangai festival pangto mi se khoi gi oza santara so habi ki pauza samjara so habi ki ba khoi gi Manipur gi leiba indigenous pothok sing aduga indigenous adagi cultural gi oba sing sa khoi gi mayam da utpa khoi gi adugumba festival amakak oraga su lakpani masina khoi gi thokriba confliction amaram ora kan economically aduki matik backward oraga lere bani khoi gi Manipur se adubu hariba pangtorok doriba festival sida kitang dor sho khoi da revenue kitang dor shu karak pa yagadra habigi pot nu masu khanba masu chammi changi aduga nakalamarom da IDP sing na khoi gi warau ribam khoi na phongdoriba wafam su khoi gi makhoi su masa gi mayum da hanjelaga leitribani na makhoi masa su hariba festival si masa gi yumdagi khoi gi yawba saruk yaba yengba lakpadu pamjabadu na maram ora kan so khoi gi makhoi gi ba tang taba makhangri kan da khoi gi hariba festival se pangthoba matamda kitang makoi da nungai taba adugum bagi pot amakak chuchunin leri basi but adubo hojige hariba khoi mamang da su pangthoki bisa Sangai festival se khoi gi khojigi morang khunau da leri ba khoi gi tongan ba indigenous ki oi ba khoi gi yum sing leri ba mat su pangthoki bani duga Imphal gi area da su pangthoki bani mabung oi badi khoi morang da pangthoki bani handak su khoi gi mapung oi ba festival se khoi morang da pangthorak ka dori brand jagana karai mafam ani thokna pangthorak ka dori bra bisu khoi hozi baugi oni di khangba ngamdribagi pot amakak su leri bani masida oza kamai thamining sana mamang da su ai gi kan pass on da haije gare ko hojik leri ba kaino si dai da Sangai festival pangthok pa haibu sida yam kana protest oi si IDP da leri ba kamu sing ase an IDP da leri ba kamu sing ase mamang da moi gi oba comprehensive vision ama haidi inclusive oba government na
haibana tawri festival sina noise part amani haidana convince awam sange ba moida convince tawdabdi yaroi convince awam sangi at the same time moisu aduga manipur da leba mi singsi loimak IDP na tebako loimak IDP na tabani na ngasagi haiba mayam sigi su yengdabi yaroi ada economy gi kari gi leba magi haipet kanoma magi laiba kitang normal si lakuma tabsida kaino pot am tawdab su yaroi bako loina mo akoina poching ase theory of negation da loina negate toro chapdi yaroi bako akoi karmaina haiba sida akoi positively akoi part 2 kamai logani IDP sin so akoi government da haige doneba akoi haiba area si dadi haiba area si akoi part ohen view aidana ko pangthok pa taragadi wari bobo ko se mayam gi keno to buni khang de dai akoi ne puthok pa kai gum akoi sida keno ma tawre haiba po sida keno ma akoi gi IDP si gi koina kai gum presentable report ama puthok ko haiba po sing sangai festival de si na view wari bobo ko adumai tawdana khotana kero moisu haiba po sida inclusive oba part ma role laura ka da festival ama sida labise akoina harau kumai gi angle dei ngakti yengmana tab akoi economic viability ama madu improve tawno hona hoba madu gi chance ama opportunity ama akoi gi keno sida inclusive oba part ama yaur ka sida akoi ju tawno hona ga dawne ba natragadi leriba poching ase tum contradiction sum sala ka sida akoi gi posi da kyau samana khoi na hanjelan sai ba normal si hanjan ba kanda loi problem thok doi ne ba ko government ki lari ba poching ase khoi loi ba negative oi attitude yeng ba yaro moisu lari ba leba si mi ne ba ko moisu mioi ba ne ba ko moina su kama moina khan ba ngam da ba khan ba yog da ba area yorum bi hai madu tak na bagi da mok tane ba civil society lari ba expert lari ba myam khan ni myam sing ase lari ba stakeholder lari myam sing ase madu ki lari ba session ni moina su logen khan ga dong ne ba mayam ko bi ai ko si lari ba CSO UCM amuko adi lari myam sing se koi smai dong sangai festival se pangthok ka dore IDP gi mi su ko bi ai governor na or na ta ga lei da ko sidai da akoi na pangthok ko de posi idea je sini concept je sini ada smai tau ni ko ni ada tau ba kan sin noi gi ba session view kai ko tau honingi ko la ni hai ba sing ba he da tau ni na da bulldozer ma tau ga tau na ta ba hai ta suggestion lohon la kan da tau doi pot meaningful mong da mayam sing si amna comprehensive mong da madu gi pot da ai di chalhan ba pami adu ga hojiki leri ba aja koi chan da jai Shanghai festival pangtok matam da manipur ge ba indigenous population moyang khul mai home tong leri ba posing se masigi area si kamai to ge da handaki oina de akoina leri ba magi exact kenu mayam sing ase lag akoina fully participate to hunba ngambagi akoina capacity se akoina leitrena khalagadi asigi area si skip to godone haidi asigi area si da akoina atopa sangba ya ba tongan ba community sing saraga mi gi ma pimron se laga du to haibdo adu to de oitargadi asigi area si de akoina skip tawra thamgadone haiba keno se andaki oina diko aduga sumba area kharda ko na thona sin tawbi ai ama tawbi aduga leiriba area sing ase sign namo oina ngasagi moi su government su khoi si tawre haibu ula kansi da the luraiba problem di utliba moina peace and normalcy hanjel e han utliba magi tawriba saril festival or nga mela or natraga si meam sing asina magi peace and normalcy se manipur restore tawre haina put tawbi adoriba adu ya targa di peace and normalcy targa di automatically government mana koigi PR haiba sidi interim arrangement amane ko manipur si democracy india democracy paleba amonina adu interim arrangement dusu loishalena khoi lorokadori ne adu yamna thin line da yamna maset khaiba conflict myam ma leiriba lei myam sing sida aduna loina mok su heta moina haiba myam sing asina khoi gi manipur da peace and normalcy leirena mana min to su yaroi ko adu leitar ga di PR si ke do wi thamino government chamber yadabra haiba ko sala kane ko aduna tamna on process la ini IDP sing leiriba ko myam sing ase loina mok magi film do settle ta matam da matam sangani haiba posting ase yamna lugraba situation mayam yona khoi changkhang gar ko poni convince to da matam jangani matam du bokti khoi anyhow dollar de tawga leiba tabani upai puthok pa tabani lambi puthok no hona mina ba tabani adu da issue part of the lambi thi bu da issue part on yaw ba tabani ko maram di ai su responsibility leba aina lu tohon biu da tohon biu adu na haiba law ba ka na taba ai su suggestion pi batai sumai tawgari ai su inclusive oba role ama lobham thoeba leiba manipur ki whole people khudi mangna adu kandu da afaba keno ma oheningi adu na hasiki leiba posing ase government ho jani aroi da hiningi di yamna government ho jik leiba condition asi leida tawge hai targadi CSO stakeholder mayam sing IDP sing mayam sing ase masi punna kauba
ꯀꯧꯔꯒ ꯐꯖꯕ ꯃꯐꯝ ꯑꯃꯗ ꯐꯝꯃꯤꯟꯅꯔꯀꯥꯟꯗ ꯒꯣꯔꯃꯦꯟꯒꯤ ꯑꯦꯖꯦꯟꯗꯥꯗꯣ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯊꯝꯕ ꯑꯗꯩ CSOꯁꯤꯡꯅꯁꯨ ꯄꯤꯔꯛꯄ ꯁꯖꯦꯁꯟꯁꯤꯡ ꯑꯗꯣ ꯐꯖꯅ ꯂꯧꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ IDPꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯦ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯑ ꯊꯝꯗꯦ they are also inclusive part of this festival ꯍꯥꯏꯅ ꯃꯣꯏꯗ ꯀꯟꯚꯤꯟꯁ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯒ ꯃꯣꯏꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯁꯤꯟꯅꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨ ꯀꯥꯟꯗꯨꯗ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡ ꯑꯁꯦ ꯑꯗꯨꯝ ꯌꯥꯔꯛꯀꯅꯦꯕ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯆꯧꯔꯥꯡ ꯂꯥꯡꯗꯅ ꯈꯣꯠꯇꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯃꯣꯏ ꯀꯟꯇ꯭ꯔꯦꯛꯆꯨꯑꯦꯜ ꯑꯣꯏꯕ ꯃꯣꯠꯇ ꯁꯤꯟꯅꯕ ꯍꯣꯠꯅꯔꯒꯗꯤ ꯍꯟꯗꯛꯀꯤꯁꯤꯗꯤ ꯈꯔ conflict ꯂꯩꯒꯅꯦꯕꯀꯣ ꯁꯤꯆꯨꯋꯦꯁꯟꯁꯤ ꯐꯔꯣꯏꯕ ꯃꯔꯝꯗꯤ ꯁꯣꯁꯥꯏꯇꯤꯁꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯟꯅ ꯅꯩꯅꯔꯤꯕ ꯀꯩꯗꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯊ꯭ꯔꯨꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠꯁꯤꯡ ꯑꯁꯤꯅ ꯇꯥꯕꯤꯕ ꯅꯠꯇ꯭ꯔꯒ ꯌꯦꯡꯕꯤꯕ ꯑꯣꯏꯇꯥꯔꯒꯗꯤꯀꯣ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯤ ꯐꯖꯅ ꯍꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯇꯧꯗ꯭ꯔꯤꯉꯩ ꯃꯑꯣꯡꯗ ꯃꯥꯒꯤ ꯑꯥꯏꯗꯤꯌꯥꯗꯣ ꯃꯥꯒꯤ ꯚꯤꯖꯟꯗꯣ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯊꯤꯝꯗꯣ ꯐꯖꯅ ꯐꯣꯀꯁ ꯇꯧꯕ ꯄꯣꯠ ꯑꯃ ꯃꯌꯥꯝꯗ ꯄꯨꯟꯅ ꯀꯟꯚꯤꯟꯁ ꯇꯧꯍꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯑꯝꯇꯪ ꯃꯁꯤ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ Okay, ang pasal tamir kay loisilak pa conclusive